ngasi numida wairam phong khiba tungan ba manipuri sifong sing amasung thokiba thogdo wathok dagi maroibi ipauk sing meyam da thamjugi hanbada kanglei paki maira news tagi lokusaraga laingak na sinduna yangkhai ge nithoi suba manipur state hu degi thoram pangthokre Central Security Force babo oina ba kaubonate manipur amadi misa miyam ngak senana ba kauboni biren State the Central Forces in State Sibuamadi Manipur Miyamangak Sen and Bokoni, Madunatana Manipura, Kangluk Irang Toktuna, Hatna Sunari Basida, Babo Kumna Yengduna Legada Oerabadi, Makatana Manipura Labigi, Model Right to Lairoi Hena, Seminist and Berena Funtokre. Wapamasingasi Manipulangana Sinduna Manipuna, Barat Mapung Pab Statam Oerakpa, Yang Kaganito Subu Statehood Degi Torom. Ngasi ahanba Manipur Rifles ki parade ground na pangthokpada sibges ki warol period na phongdokibani ngasi ki tharamadu Manipur lenga ki ministers sing MLA sing amadi civil amadi police ki makok thongba kya su sargyaki CM na makata na phongdokibada Manipur si mapung phab barat ki state ama oire mapung phab state ama oihen kiba matamadu da Manipur gi apunba wakhalon sing section na thamdabugum tawi masi yamna lebak thibani State asi India ki mapung phab state ama oina lakhibanati mapung phab state ama oina ba honabada miyamna akanba ihauga sangshinduna honakhibani ngasidi state asina India ki mapung phab state ama oirakpadagi BJP na lusing lainga asina hiram khudingda sakhatpagi thakta pukhatna ba honaduna matamatam gyoiba warep kya lauduna lakhibani mana hai hauzu Manipur gi waraba matamasida mateng pangna ba lakpa natraga kari leibagi hangliba miyoi adubu marup kawi Waraba Matamasida, Maya the Pamlaga Natraga, Nakal the Tonglaga, Insilaga, Kuma Yang Badu Marumati. Is there the Central Security Force to attack Toduna Kutonaba Dunamani? Madunatana singda Singsan Basasava, water supply scheme the Tabak Toduna Miam the Ising Pinaba Lazava, Isam Samzaba Misam, Praza Sinda, Kulai Paidun attack Toribasi Hamali, Loinana Wakalda Maumon Kanbari. Akhoi Manipur picture of Supoarida Southeast Asia ki manungda yamna pawa liba kingdom ama oina lakibane Manipur ki apun ba saktam kanana bo hona bada lamdam sigi indigenous people sing amat oina punsi lakibane hauzik punsu pulakli hauzik Manipur da thokliba lana sid misam praja soonana dialogue tawbu yaba toksi yadaba maphamda makoina torakpa silencing istelenga ki missionary singna mayong yagani maduna tana kari su khangjadraba misam praja singda attack tawbudi Lepana Pagani Hanasu CM na appeal toki. CM na makata na fongdo kibida, isterasi gi apun masak na maset amata kahloi. Union Home Minister Amit Shah na pikiba statement na dusu mayam kangbi ubiram gani. Matam sang na fencing kada na hondok tu na thambiram lava kilometer sa hunga maudraga ni pansangba Indo Myanmar border si fencing tauragani haina ngarang Union Home Minister na laktokre. Loina lamdam sigi indigenous population sing ningtina ngak sen bagi thabak paket kani haina sukfong dorakravani. Ngarang su ruling party punamak pulaga state asida santi hanjilangna bagi damakta kari karamba thabak paket kadage haiduna meeting tawduna khanaki ngasi su makhata na meeting tawduna khanaki gani Manipur da laiba Central Forces sing na mayai da leblaga thabak tawbi yaroi makhata na tawba tarabadi Manipur da laitaba tai Central Forces sing Manipur da lakliba si Manipur state amadi praja miyam gi ngak sian bagi damakta ni haibadu khangadabani makhata na state amadi praja miyam bu ngak sian da tarabadi lamdam si da laibigi moral right adu lairoi Akhoi masel hatnaba yengnaba Central Security Force laibanati miyamgi life protect tawnabani hana haibadu khangadabani maram maduna Manipur miyam amatu oina laiminaduna fataba miyoising maithiba piduna tangdu laitaba Manipur am oina bokhona minasi hanasu chief minister na miyam da appeal tawke atopa pawmana zribamgi mitai khul lamtai khunodu kuki militants na bomb amade nomai kapsilaktuna landa silakre Ziribam District Headquarter di kilometer kuntraga nito rom salaga Borobetra Subdivision ki manung sanba Assam ga taina ba border mayada leiba mitei kul lamtai khunau danga sa ipung mari ga minute nifu ga mangaram taba matamda koki militants na bomb amadi nomai kapsilaktuna landa silakre hari mafam adu ki khunja sing dagi phangma paw gi matung inadi koki militants na bomb amadi nomai kapsilakli ba si mitei kul lamtai khunau ga irap lapna dana Ziribam amadi Assam ga taina ba aroiba lamkhai gi sarukta leiba Sauduri Khan Mar Khul Asidagi Kapapani Ahan Mada Kuki militants na kapsilakpa bomb ama lamtai khunau gi community hall gi mayada taduna pokaki masigi mathang na bomb anisu kapsilaktuna pokaki madura aso apan amati yawki balaiti makhata na Kuki militants na nungmai round kya masu kapsilaktuna landaslaki ayu angan bo oibana khunjasing masagi mayumda loinamak leinabadagi asok apan yawki dabani hari
ngase yuk bom amadi numai kapsilak pa sina mitai khul lamtai khuna usida koki militants na landarak pa si hana kesina ahumlak subani numai amadi bom kapsilak pa ki thawdo tu ngase yuk nungan bada mafam adu ngak sena ba lairiba security personnel singi duty sindok sinjin tawna bigi aseng ba tanja lauraga satharak pa attack oigani pausin hai koki militants sing oigani haina singna ba singna bom amadi numai kapsinduna attack tarakhiba dudagi kunja sing masa masa gi miyumda leiba kina badagi khul adugi community hall amadi atopa safagadaba mafam singda pulap tasinduna laikre khul singak senbigi thabak ahan bada Assam Rifles na tawrambadagi tha ani rongi mamang digi CRPF ki kangbu na tawduna lakani ngasi gi thawdo se ayu angan bada CRPF kangbu na patrolling satluraga hanjilakpa matamna thokibane haidi pau sitabadagi ngasi ayu angan badagi Jiribam district police ki DSP Sanasam Gaurachandran lusingba police team amana mafam madura sangsinduna yengsingkre loinara Jiri Development Organization JDO ki mute singduna sangduna kunja singa puna mifam pangthoktuna wari watai kya sanaki ngasi gi thawdo asugi matangda lamtai khuno club ki president Yurembam Sanjoina paumi singda hakibada asumna nomai kapsin ba si ngasi ga tharaga ahumlak sure mamangda dukan amadi thabak suriba khonadasu nomai kapsin ki balekre mafam asida lairiba Borabetra police station asidasu awat apa kya laire maram aduna chief minister gi biyeng sangbi waki loina khulasi gi mera pai bi lusingbi Rajeshwari na phungdokhibada state force matiksana thambiduna ngaksin bagi thabak paket bi waki yengsin baduda mar inp gi lusingba singju saruk yaki mar inp gi mekedi gi phongdokhi hairibadi ngasigi thagdo osi yamna nungaiti senaba miyoi singi thidoktuna serak pina bo honabada mar inp nasu asobu thaudang lawgan hari Atopa paumana CM Biren Pham Thadok Piro Wangjing Nupi Sing Haukiba me ahum digi horakiba mitay masung koki purup ani gi lana sida koki militant sing na mitay sing leptana halakpa sida penadraba Wangjing gi Nupi miyamna lamdam sigi mapi mapa oiriba sip minister nongthoma Biren Pham Thadok Piro haina khulaw sing laukre Haukiba January taraga tareki numidang na koki lalawu sing satharriba landa kanglupta Khulngakpa Imphal East ki Thiam Kunjildagi Takhelambam Manoranjan Laikhidabigi Mayokta CM kipa GAC na Manipur pumada kaukiba pung nifuga nipan gi ban sagwaladuna Wangjing New Market Women Welfare Association gi masing yamlaba nupi mayra paibi miyamna ngasi ayuktagi hauduna Wangjing Hairok Lamkai New Market mapada National Highway 102 Imphal More lambi thingbagi khongjang sangsinki lambi thingba du ana yek lininga mari lenaba thawdok sing satpamadi essential service na singba sing natana kanamata sadokshin tawbi yankidi lambi thingba adu saruk yakibi Wangjing New Market Women Welfare Association gi thawmi saikhom usarani na hakibda me ahum digi horakiba lana sina maram oiraga lamdam sigi nupi oibi kya lukra singda sale anga kya mama mapa laitabu hele yum kya mai thakre haujiksu mitai siba leptri punama si una yengduna lairiba lamdam sigi mapi mapa oiriba minister matik sadaba se minister ne khudakta pham thadokadabani se minister gi imungda mi si mina thokpa oirabadi maak tomina laithokloi miyam gi punsi ngak senma ngamdaba se minister pham thadokadabani laikhidraba Manoranjan gi JAC na kauriba banasi association sina mapung phana sawatkani JAC na makatana sangsilapa khongjang singda su mapung phana sawatkani ki adopa mayra paibe masu lalasina maram oiraga nupi angang singna hauzik thengnariba awa mayam asida tomina leisinba Manipur lenga ki matakta pen da wafam kya thamki atopa paumana minister MLA sing resign tawba natraga tawdaba haibisi kupna khanaki gani minister Manipur da thoklibi irang sigi matangna lenga sina yamna haksina lawba loinana thabakya paikhatuna lakli Masida minister amadi MLA sing resign tawba natraga tawdaba haibisi kupna khanagani haina CM Biren phungdokre wafam sing asi statehood day gi thoramna saruk yaba lakiba se minister N Biren da paumi sing da hangba wahangi pakhom piraduna makna phungdokibane paumi sing da hangba wahangi pakhom piraduna CM na makhata na phungdokibadi minister sing amadi MLA sing resign tawba su yai natraga na tawdaba su yai oiriba phiba masi kupna yenglaga minister MLA sing pulaga warep lawgani madugi matungina thabak paikhatgani Hauktak amadi ningthakong na singmuda sinmi sing hatlamba thawdo du akan mamona kanem tawi sadakiba thawong du pangdabagi thawong ne masida lengana tumina yengduna leiroi Manipur thukaina bo khona reklibe kayas lengana kupna yengli amadi sapsapa pakhumpi gani miyambu aso engam yauduna leina lenga asi leiri benaki atopa pawmana kokomigi coordinate ki fam Somarendro thoksom na ngasidagi puragani India lengana Manipur gi miyamda yengli ba miyeng asi yaningde
Somarendro ngasi lampel pat lebe United Committee Manipur UCM gi office ta pangthokiba kokomi gi coordinator gi nauna thaupu gadoriba thoksom Somendro da hanagi coordinator Jitendra Ningombam na mahaki matam loiraduna charsinabgi thoram pangthokre thoram aduga mari leindana hanagi kokomi gi coordinator Jitendra Ningombam na phongdokibada kokomi haibelubasi semnaba honabada Manipur hanadagi leiraklaba ariba lup kya gi mihut sing punsinduna semkibani kokomi na miyam gi yaifanaba khanduna thabak thoram kya taubada ngamhaudoba kya amasu lekhi miyam gi mot sinduna taukiba thabak thoram singda soiba kya yaukhrabasu miyam na ngakpi yu haina phongdokhi thoram aduga mari leindana nauna coordinator ki thaupu khraba Somendro thoksum nai kokomi esi lup kya na pulaga semba lup amane lup asina India lenga na Manipur gi miyam ri yengriba miyeng asi yaningde India ki atopa citizen sing de yenglaba miyeng amagum yengbiyu haiduna takshinduna lakhi hanak Manipur da thokliba irang si lakshindana ba center na tharakhiba Central Forcing sa tharakliba thawong asi kokomi ni yaningde loinana kokomi kari tauri haiduna miyam na hangliba wafam kya kokomi na ngasi phawda lawriba thawdang kari no haiba khangpham thoi mana makhatan hai miyam gi aningba apama kya makhatana aset pa phirep amaga loinana thabak tawna sem saduna reiri masida miyam na kari pami haibigi matangna suggestion box ama thamduna miyam gi apama sing phongdokpagi matam amasu pinaba hotnaragani Manipur da thokliba lal asida Manipur da leiriba MLA yangkhaina lingjel manadabdagi irang asi hena sakthorakpani makhoi yangkhaina lingjel manana punna thengnara matarabadi ngalingai matamdigi irang asi loisilamba yabane hena su phongdokhi Makasa tharakpoina kangla paudi ke topa paw mana ITLF amadi kotuna kanem tarakli Zongam bazar digi lamnai kim haukim kaubi nupi amana maki Twitter da kuki maitai gi lansi kuki na hobani lana sitlep kadabane hena post tokiba dugi warol da ITLF amasum kotuna akan bakanem tarakpaga loinana post adu khudakta muthatpaga loinana Zaugam Bazar ki village volunteers na kudakta lamnai kimbu waraknaba pautak pikri haina ITLF ki sirol amana haidi sirol sina makha taribadi center lenga na sing the force mayam thajilabasu karimata kana palaitre maram maduna central force lauthoktrabadi sing the santi lakaroi security ki issue si ki apapata punamak center lenga na pugotabani haibaga loinana kuki jogi nupi sina central force leiminabada section abagi warol su phongdorakli atopa pawmana yeknaba maru phangna muthatriba phawba ireisa singbu thaujan binaba maiba singlaga asengma mailakre tha mapan phajulaglaba ireibak iphrup kanabagi lana sina misimina mikap mirau kolna thalaba maraksida yeknaba maru phangna muthatriba phawba ireisa singbu thaujal biduna pangal thona hapiyu punsi sengjal wathan biganu haina Thauni Zaraga Maiba Singduna Asingba Mai Lokre Haina Lening Thau Sanamai Temple Board ki senior member Kaisam Ibom Sana Phongtokre Mangna Makha Taraduna Kaboi Loisangda Thau Pangduna Pangthokpa Maiba Singbagi Thoram Asi Ima Leimarel Sidabigi Sayon Oiribi Imoinu Imagi Ira Thauni Amadi Yellow Furup Kabuinat ki Thoram Gangaiga Mari Lendana Yellow Furup Singi Yumthong Kudingda Ima Ipagi Thaujal Maira Asi Panganabagi Panam Nangasi Wangsingi Taraga Mathuini Pan Pangtokani Maiba Singduna Lauraba Sengwa Mayashitagi Miyamna Thaujal Maira Lawiduna Hauzik Thokliba Lalasida Punchi Sengjal Wataba Madi Lanpam Piral Tetpangamba Imoinu Imana Pinabirasano Haina LS TV na Lebak Miyamna Paujan Zabni Laklibi Imoinu Ira Thoramamani Gan Ngai Pauba Launaba Tengnagadoriba Thaujal Maira Simiyamna Lawibi Yagani Hairaduna LSBT Kabui Sangi Sanglakpa Kamsong Gangmu Mai Kabui Nanga Seupung Nipanda Maira Singba Haibeduda Asiang Maira Pangnaba Pung Anihena Sanki Masigi Kudamasi Apabu Oiti Yellow Purup Hena Puxel Sengna Luinaba Cheksin Kong Tangba Matautai Awaba Panayamna Pirabasu Poloidadi Mai Pakani Ngasi Piriba Awaba Kudamasi Ngasi Piriba Awaba Kudamasi Koktok Samtokna Batau Amatauragan Hadi Lushilakpo na panampaw sirigi to papaw mana mitay volunteer battalion mga miyam na kusinagani lenga na kulay sinabiyo kang laypaw ngam kay nga kanihan tulak diba mitay volunteer battalion mga miyam na kusinagani lenga na makoy da kulay sinabiyo hay na social worker sapam sa kang laypaw na phongtorakli nga si lamlay da pangtok papaw ki may pamamada sapam sa kang laypaw na hay saram sa satpa kukising na may tatopi kraba mitay kul sing Manipur lenga na kan mangamdri
ngasisu goltabi khulgi khunjasing lanjena dun hingli lenga na kan mangamdraba mitei khulsing kanaba mitei volunteer mangada lenga na khulai chena biro mitei khulamadi manipur gi ngamkhai kalagi manipur gi nongpok singkai maikai de leiriba mitei gi phibam da lenga na seng khujo ama phawba mateng pangba leiti me ahumdagi saram sachatpa kuki singna mitei gi mathakta chatharakliba lan sida mitei gi damak kanagi su mateng laudana iramdam kanduna lakli local MLA yauna Indian Security Forces ki makok thongbo officer mayam ama yauraga mi gi aroiba sayol Assam Rifles ki New Canada leiba KM ta kuki lusing busing amadi mitei lusing busing peace mission amada yanaraba matung ikan kanadana me kungani pan angan bayukta golta bi mitei kulbu kuki saram sachat pasingna tumna mai thakhi numit asimak tara sana sabi thamna pokpi yengang pokpi santi khongba namadi sabung khok khunau tu landa rakhibani matung tarak padasu lamdam masita kuki singna itatatana landa satharakuna lakni saram sachat kuki singna mitei khulda landa satharaklabasu paliba lengak sina mitei kaktabu namthana bo honaduna lakni sawambung khulde gi horaga moirang podel tumu khong saliba lambi de Indian Security Force singna sagri yungbugum na thamjali asumna sawambung degi mitei gi aroiba khul oiriba sana sabi phawba khurak hangdana Security Force thamjali adum oiraga su tumu khong moirang podel ga tainariba sing asidadi kuki lakadaba lambi sidadi Security Force amata su thamde thamna pokpi sana sabiga khulonariba kuki khul sing asidadi saram sachatpa kuki sing afaba makalgi numai pairaga koicha satlandana thamdi simol khulda Central Force leiraba suma koigi mamangna satliba lambi sida saram sachatpa kuki miyamna kaune khul phawbu numai puduna koicha satlandana thamli Manipur gi nongpok singkai maikai da leiriba Security Force ki phibam si munna yenglaga mitei namthanaba kuki amadi Manipur lenga amadi masigi Central Force amata oina laktunai haibasi haimama thokloi ngasi su paliba lengak sina mitei khaktabu khongkhut punsilaga thambiri asumna sentana su kuki singbu sawgatuna kankhatuna thamli maram maduna mitei khunai mapangal kanaba aikoi makhatana tumina lachin pam thokle ngasi pulliba sin nongpok singkai maikai de khulngak ki bisingni makhoi de miyam gi punsi kanaba khulai ama phawba leiti Manipur gi ngamkhai kanaba Manipur lengana ngamkhai kangani haina songthorak liba miyam sida khulai sinabiu khulngak ki bising lengak na atatai tahanwa yaroi khulngak liba miyam gi damak Manipur miyam na amat oina lepiu hayengsu Manipur gi mafam manita mifam pangthokani athuba matamda khulngak pu maitei volunteer battalion manga miyam nuk sinaragani makhoina lengana khulai sinabiu loinana mitei volunteer sida yauning basingna lakliba January saisat kungani pan phawgi manungda paw phawrapa yagani haiki ado hosukuni miyam paw matang sa lusinjar gi mas miyam puna no update ngaminasi